District Administration IMPHAL West na SINDUNA Ngasi District ASIGI MANUNGDA LEIRIBA MANDOP YUMPHAM Relief Camp AMADI PRAVATI College MAYANG IMPHAL Relief Camp da Meeyamgi Numit Thouram Ngasi Pangthoktuna Meeyamda Kanaba kaya Fanghannaba Hotnakhre Ngasi Chief Minister N Biren Singhna mahaki social media da thagalakiba post amada Chief Minister N Biren hai Hauzik Manipur da paliba lengak asina ihan hanba oina ingkumja lising aniga taratret tagi hauduna lengak amadi Meeyamgi marakta leiriba mari chesen hanaba platform ama oina Meeyamgi numit haina pangthoktuna lengaki makhada leiba tongan ba scheme sing amadi lengak na Meeyamda pidiba kanaba sing fanghannaba program asi pangthoktuna lakli ngasi pangthokiba program adugi makhada relief camp da leiriba IDP singda government ki scheme amadi benefit sing fanghannaba hotnaki loinana Chief Minister na District Administration Official amadi mari leinaba department singbu Meeyamda Kanaba Fanghannaba gidamak hotnaki haina fongdorakli